Ahanbada maroiba pausing pizare. Delhi da Lady Bar ruling party ke Mihut Singh Prime Minister Unaba Funkidre, Defence Minister Rajnath Unaduna memorandum pisinkre. Chief Minister na Khundrakpam da Laiba N Birahari College amadi Haingang da Hangliba relief camp sing da Chatuna Hakteng na yingsinkre. India amadi India ki wangmada leiriba mafam sing da Manipur da Santi puraknaba khongjang changsinkre. Amadi Imphal West East amasung Bishnupur District ngasi numidang wairam pung mga fauba curfew kumthokli. Mayam bukurum jare, ELITETV pau mideng tabiri ba singbo sana Hemam na taram no jare. Hauzik mapung iba pau miyam da sandok na pizare. Delhi da Lady Bar ruling party ke MLA Singh India ke Prime Minister Narendra Modi ka unaba funkidre. Mahak ki mahuta Defence Minister Rajnath Singh unaduna memorandum pisinkre. Delhi da ke fangba pau da Prime Minister Narendra Modi hayeng America da chatkadabana maram hoiraga appointment funkidabani haire. Hauzik thokliba irang asina maram oiduna miyoi kaya mayum makai thadoktuna lanchelaktuna leire masigi manung channa Khundrakpam da leiba Naurem Birahari College amadi Haingang Makha Lekai da hangliba relief camp ta Manipur ki Chief Minister N Biren yengsin khongchat chatkre yengsin khongchat adu da Manipur Chief Minister N Biren apongmi sing da phongdorakpada mayum makai thadoktuna relief camp sing da leidiba miyoi singi oina masagi permanent oiba mayum makai leitri fauba matam khara leinanaba mafam sem saba haurani Sem saba si thani manungda loishina bahonagani lengak na honariba sida miyamna support tawbiu loinena tungda horakliba mahiroi singi amade health ki oiba lambida ayet papidana ba apil sutarakhe the state, and I also request him to give safety those Meiteis who are living in the state of Mizoram, and he also assured me that that kind of things nothing will be happen, and all the Meiteis who are living in the Mizoram will be safe. I also assured him that those river Mizos here in the state of Manipur, they will be protected, they will be safe. Very sad scenario. I visited some of the relief camp, and people are suffering, mainly always personnel, persons, children, women, they are suffering. And the government is trying to help at the best level. Today I visited some area, and the state government is going to construct prefabricated houses to accommodate them temporarily till the permanent settlement is taken place to shift at their previous places. So around 3,000 to 4,000 temporary houses will be constructed. Today also in this place around 32 families are here. We are looking the place where the new construction can be done with the help of the club's member, and we have already ordered the prefabricated materials to reach Imphal within 10-15 days. Amaromda paumi singna hangba wahangi paukhumda lamda masida thokliba maihau langpok asi security leiba mafamda su thokpa yaure masi matau karamna thoklibano haiba chamamnare loinena Mizoramda leiba Meitei sing khudong thiba thokloidaba phibamda leiri haike. Mainly the Sukuki military to stop it, otherwise they will face the consequences. And I also appeal to the Meitei peoples who are with arms not to attack anything. Please to keep maintained peace, and so that we can restore normalcy in the state of Manipur. Very positive. Mizoram Thanga is
well experienced and a senior most minister in the Philippine Northeast. And I informed him that some of the peoples, some of the Manipuri Meitei peoples mainly residing here, are little bit facing apprehension due to the ongoing crisis in the state of Manipur. So immediately he called me in the morning and he assured me that nothing will happen. And I also asked him this as a senior and experienced minister, whatever happening in the state of Manipur, you can have dialogue with both teams so that we can meet again and we can bring the normalcy. Manipur da thokliba kanglop ki irang asina maram oiraga mayumakai thadokuna lanjanakraba mahiroi singbo lemna mahei tamhanlagani haina Smart Universal Academy Sekmaizin Khunau Kapching District ki maikai degi khanganlakle ngase school asida pangthokpa pawmi singa unaba amada school asigi management committee gi secretary Konthozam Kiran hai tangdu leita daba phibam masina maram oiraga lanjenaduna mahei masing tamba fangdraba pre nursery degi class 12 Takumja English Singaniga Supna Kunga Humdoi Kunga Marigi Oina Lemna Mahi Tamhanbagi Khudong Chabasi Pizagadabani Akupa Marol School Asida Lakpiduna Kangbiraba Yagani Haina Sufongdorake Amaromda Manipur da Thokliba Kanglup ki Irangasi Atuba Matamda Tangdu Leitaba Puraknaba Manipur Lengak Amadi India Lengakna Sinbio Haina Supugning Chingsilakli Ngasigi Pawmi Singa Unaba da School Asigi Principal Dr. Mayengbam Pisak Amadi Oza Singsu Sarukyake Irang asida lanjenar to na amadi lilip kemda lairiba tungi jumbi oiba yaba chatra chhatri sing sida khoi Smart Universal Academy na pre nursery daina class 2 phawgi saliba sahi sega khoi free da like tamhan bagi khudong jabado khoi Smart Universal Academy gi secretary ma oina khoi non teaching adi teaching staff sing na khoi khudong jabado pijari amadi Manipur da jik thoi irang asi athuba matamda mari leina ba singna tension binaba amadi tangdu laitaba Manipur da puraknaba apin namasu tawjani Kapching District ki Hyanglam AC ki manung chana laiba Sekmaizin Thongkhong dage arong Khunau fawbagi kilometer kunlom sangba lambi ase ngasi fawba semba loshin bidana leiriba amade arong Khunau kaithel amasung phawbak chaw phawaibi kaithel anigi Haunafam Oiriba, Manipur River ki matakta sariba, Maikai Asomgi Miyamki, Kwaidagi Maru Oiba, Litan Tongasiki Pibam, Aduki Matik Fatabana Maram Oiraga, Hosek Manipur da Thokliba Irangasida, Miyami Paiba Poknare Haina, Social Worker K. Maniharna Fongdorakli. Wafam Masingasi Lamdamadom Gelaikai Miyoi Singamadi, Paumi Singapuna Chat Minaduna, Lambi Tongi Pibam Yengminarubada, Social Worker Maniharna Fongdorakani. Mahak na makatana lamgi matang da palladuna fongdorakpada lambi asi PMGSY Phase 2 Package number 896 ki makada hauki bachahi English singaniga supna kunganithoi gi March thada loishingadaba lambi amani adubo hojik fawba lambi asi double paka tawba loidri lambi asi gi mafam kharada black topping tawi hai adubo Kadai waida tauribano haibadu khangde quality maintenance su amata tawde lambi ase loishin binaba hairubada subcontractor na ising chawre nung loba yade nung piu chingdege lebak loba yade aikhoi thabak suba ngamloi haina public ta hairakpasi maram chabra section officer amade executive engineer anina thabak ti loishindana yamlaba senfam kaya lauthokibasi kadai da sisinakibano haibadu mari leinaba singna thigatpiyo haina appeal torakle Maniharna makatana thongi matang da pallatuna fongdorapada litan thongasi English singamaga chamapan humfuta nithoi matamadugi lengakna sabirambani hojik thongasi gi phibam aduki matik phatre litan thongasi miyamna khwaidagi lanthok lansin tawba thong amasu oiri thongasi gi nakalani makta kaithel amamam lei post office su amamam lei masida sunatana maikai esomgi maming leiraba lanai amadi lengaki school sing amadi maitai gi laisang sing sulei maramasina mafam masida valley bridge ama leitabasi lamdamasi gi miyamgi yamna laibak thibani mafam masida valley bridge ama sabinaba lengakta haijabasu leikre adubo ngasi fawba thabakta onthok pibadi leitre athuba matamda mafam masida matanga chunaba thong ama sabinaba lengaki pukning chingsilakli in 72 matamdugi government na khoi sabirambani hari basi litan thongsi aduke matik phem phatre aduna hoji mayam nu ubiri beduni maruena hojiki lairiba irang tawriba mayam sida khoi
chatok chachin da adu kai mat khudong chadre akhoi nakan chid aba phawak chau phobi bazar Imphal West Bank Phan Kendra amadi wangmad Sangmaijin khunnogi da akhoi bazar ama lei bazar ani si akhoi yamna maru oiba hairibat thong asi yamna maru oiba mi yamna lanba adugumlaba litan thong amani aduga akhoi ngalingai mata so harib lital thong asi matam siga sana Valley Bridge amatang sabi wa na akhoi yam toi ona laingak ta akhoi haidron lakpani adu ngasi phawda hairibat thong asi sabagi mami hoji phawda udri maram aduna nakan sida Smart National Academy aduga yuki akhoi high school ama adagi habak chau phoi bazar Sangmaijin Khuno bazar post office ani aduga phai iluba maruarba maitai singi laisang umanglai mapan adugi ibudo wangpren aduga government ki school junior high school ani habak chau lai primary aduga sonda habak chau awang junior high school na leiri bani sigi jaga sida jamna maruarba bridge ama matam siga sanaba bridge ama sadaba se akhoi khwaidagi laibak thibani maram aduna hairiba thong ngasi athuba matamgi manungda matam siga sanaba thongama sabinaba mari lainaba singi pungni singchinjari Manipur ki integrity kaihan bayaroi haiba wafumda thokhiba June 19 ki thodok kuki na changsilakliba lan asida amuk hanna thokloi hainingai leite haina RPI Atwalegi National Secretary Maheshwar Thongnaujamna fongdorakli The Great June Uprising Unity Day gi ngasi kunganithoi suba kumon thoramga mari leinana ngasi Delhi gi Sufdarzangda Maheshwar Thongnaujam Delhi da leiba imasing amadi mahiroi kayaga punna sarukyaduna pangthokiba palan thoramda wangangladuna Mahesna wafamasi fongdokhibani Palan Thoramadada Maheshwar Thongnaujamna makha taraduna hai Manipur da thokliba irang asida kuki singna PR rule chatnanaba amadi tongan balengak fangnaba haiduna chathariba thabak thoram sing asidi tapna tapna khangnarakli Masana masagi yum mai tharaga mapanda lana propaganda tawduna maitei singbu maralsi batanatana irang thokhanduna PR lakpa yanaba chatharakliba thawong asi khwaidagi laibak thibani nimit nifu mangani sujilaklaba irang asi laksinaba India lengakna Manipur da tharakliba Central Force sing lokthokpiduna neutral oiba anoba force thabiyo haina mahakna makha takhe हर नेशनल मीडिया पे क्या हो रहा है कुकी कम्युनिटी के लोग जो बैक साइड में जो कुकी सिविलियंस तो कुछ जानते नहीं इसके बारे में इतना वो लोग चिल्ला रहा है पर किसके कौन प्रवोक कर रहा है उन लोगों को कौन प्रवोक कर रहा है कुकी मिलिटेंट्स कुकी ड्रग कार्टल्स जो ड्रग माफिया लोग हैं वो लोग प्रवोक कर रहा है और साजिश कर रहा है कि मणिपुर का बंटवारा हो जाए मणिपुर को सेपरेट मिल जाए सेपरेट एडमिनिस्ट्रेशन मिल गया इन ऑर्डर टू कैरी आउट देयर पॉपी कल्टीवेशन बिजनेस फॉर द ड्रग माफियाज इन ऑर्डर टू डू द ड्रग बिजनेस तो अभी आप हर चैनल को ओपन करके देखिए दे विल जस्ट आस्क which was asked by the 10 MLA also, separate administration, president rule. आप देख लीजिए अभी ये प्रेसिडेंट रूल को और सेपरेट एडमिनिस्ट्रेशन को लागू करवाने के लिए वो किस हद तक गिर सकता है आप 2-3 दिन के पहले देखिए इम्फाल वैली में एक चेकोन नाम का एक जगह है वहाँ पे कुकी का जो घर बहुत सारा घर है अभी तक ठीक है अभी तक है तो उसको पैरामिलिट्री फोर्सेस और आरआरएफ फोर्सेस बहुत हाई सिक्योरिटी से उसको गार्ड करके रखा था दो दिन पहले कुछ दिनों से और वहाँ पे इमा मतलब मदर्स लोग वहाँ के मैरा पाइवीस जो मदर का ऑर्गेनाइजेशन है उस एरिया का वो सब गार्ड करके रखा है कि कुछ ना हो पाए क्योंकि मैतेई आर द पीस लविंग पर्सन ठीक है पाउगी मरक थकना अटेन ब्रेक अमलोमिनसे लान थौरम मालेम ताइबंग पानासिदा एखोई ख्वाइगी इरक्ता तिंजरंबा लाइश्रम बंकिम चंद्र अतोप ममिंग अबुंग मथाइना मागी नुंसीजरबा इमुंग मनोंग सागैनातै अमदि मरुप मपांग ख्वाइ पुम्नमकु थादोक्लमलगा हौखिबा चैचेत 19 था तरुक कुमजा लिसिंग अनिगा कुनबुहुमदोय कुमजा इंगागी कुनगा मंगानी पानबा लेबा पोक्पा नुमिता खामेन लोकी आइगेजांग खुंदा थोखिबा लाइबक थीबा थौदोक्ता ताइबंग चेंगजेल लोइरेदुना तेंगबानबा मपुगी लेकोलदा लेरांग लेनम ओइना तिनख्रे लाक्लिबा चैचेत 19 था तरुक कुमजा लिसिंग अनिगा कुनबुहुमदोय कुमजा इंगेनगी नोंगमपानबा निंगथौकाबा नुमिता मंगानी लेहुन तमजरगा लाक्लिबा चैचेत 19 था तरुक कुमजा लिसिंग अनिगा कुनबुहुमदोय
ꯀꯨꯝꯖꯥ ꯏꯉꯦꯟꯒꯤ 8-9 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯟꯅ ꯊꯧꯔꯝ ꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯇꯦꯡꯕꯥꯟꯕ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯨꯅꯕ ꯑꯉꯝꯕ ꯈꯔꯗꯪ ꯂꯪꯖꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯉꯥꯛꯂꯧ ꯈꯥꯗ ꯁꯤꯗꯕ ꯃꯄꯨꯒꯤ ꯃꯤꯡꯈꯩꯔꯣꯜꯒ ꯂꯣꯏꯅꯅ ꯀꯠꯆꯒꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ, ꯏꯃꯥ ꯏꯕꯦꯟ, ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯏꯆꯦ ꯏꯆꯜ, CSOꯁꯤꯡ, ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥꯂꯨꯞꯁꯤꯡ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯤꯗꯕ ꯃꯄꯨꯒꯤ ꯃꯤꯡꯈꯩꯔꯣꯜ ꯇꯝꯕꯤꯔꯅꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎꯖꯦꯟꯖꯔꯤ꯫ ꯂꯥꯟꯅ ꯊꯧꯔꯝ ꯑꯁꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ, ꯅꯦꯇꯥ ꯀ꯭ꯂꯕ ꯑꯃꯗꯤ ꯈꯨꯂꯣꯟ 이ꯔꯣꯟꯅꯕ ꯂꯩꯀꯥꯏꯁꯤꯡ, CSOꯁꯤꯡ, ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥꯂꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫ ꯄꯥꯎꯖꯦꯟꯖꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯦꯇꯥ ꯊꯧꯔꯝ ꯃꯐꯝ ꯀꯪꯂꯥ ꯁꯪꯒꯣꯝꯁꯪ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯏꯝꯐꯥꯜ ꯏꯁ, ꯐꯣꯟ ꯅꯝꯕꯔ 7005259973 ꯑꯃꯗꯤ 9366576106। Admission Open, R&T Institute and Aviation Academy की लाकतोरिबा सेशन 2023-24 के admission हौजरे। Institute असी Ministry of Corporate Affairs Government of India ना well recognized तौरबा अमदी 5 years service complete ओइरबा मणिपुर दा अमतंगाइरबा Air Hostess Training Institute अमनी। Class 12 pass तौरबा महैरोई सिंगना तुंगे अफबा career अमदी aviation industry दा चंगनिंगबा सिंगना मिंग चनबिबा यारगनी। Male and female पुना apply तौबा यारबा 10 to 15 years flying experience lairaba trainer singna train tauriba 100+ students placement pikraba institute asida tongan ba course singi khudong chaba leijari। course sing atudi international air hostess training, airport operational staff training, ground handling loina na soft skill, career counseling, interview skill, spoken English and Hindi, grooming, guest lecturer session, resume making, mock interview, service classes, first aid, interview preparation, Zumba class, swimming class amadi airport visits। Institute asiki staff single loinana placement assistance ki damag Imphal amadi atopa state sing dasu khudong chaba pizari। khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225। Admission Open Central Academy Khabam Sumraithong Manipur Laiba CBS Sida affiliate Toba Khwaidagi Phaba School Singi Manungda Ama Oiriba Central Academy Khabam Sumraithong Manipur ki Kumsi Sahigi Class 9 gi akaknaba sit khara amasung Class 11 Science Arts ani asigi mingjanba hojare। School asi yamna mayon chumna fagalakliba national thaki award kaya puthokliba makhal makha kaya gi state and national level competition da gold medalist amadi prize winner puthokliba school ni। Leibaki awabada saruk yaba oina Class 9 gi di admission fee amasung tuition fee lodana lemna mingjanjagani। Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathakta phangba angang singi damak admission tuition fee lodabatan natana textbook su lemna pizagani। Smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani। Leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani। Class 11 gi admission fee lupa lising manga loinana prospectus lupa chani punna lupa lising manga chani khaktani। Akupa moral gi damak school gi office ta tanabiu। Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tauba Royal Academy of Science Wangkhayamadi Kongbagi Class 11 Science 2023-24 da tamnaba admission process hauzare। Ahanba admission tauba satra chamada textbook lemna fanghangani loinana admission fees lupa lishing taruk oigani। Bus amasung van service na chingbaga loinana hostel facilities su leigani। Akupa marol gidamak Royal Academy of Science ki Wangkhay office da lakpiu। ꯂꯥꯟꯅ ꯊꯧꯔꯝ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯔꯝꯕ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯃꯩꯇꯩ, ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯦꯁ ꯃꯩꯇꯩ, ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯟ ꯃꯩꯇꯩꯅ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯧꯈꯤꯕ ꯆꯩꯆꯠ 19 ꯏꯪ 2019 ꯀꯨꯝꯖꯥ ꯏꯉꯥꯒꯤ 25ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯩꯆꯠ 19 ꯏꯪ 2019
कुमजा इंगा की कुंथ्रानी पानबा नोंमाइजिंग नुमित्ता मंगानी लेहुन तमजरगा चटलिबा चैचत कुनगमरी तरुक इंग्लिसिंग अनिगा कुनगहुंदोय कुमजा इंगेंगी तरुकनी पानबा थांगजा नुमित असिदा लाना थौरम नुमित थोकले थौरम असिदा अहलमन इमा इबेल मरुप मपांग सागैनातै इचिलिनाव हौमिन कामिनरक्पा अखोइनदि सक खंगजहौद्रबा ख्वाइ तराना मतम चाना लेंबिरक्तुना मपुगी मिंखै ताबिरनबा अमदि हैकत लेकत तंबा याउबिरनबा इलिट टीवी की खुथांगदा पाउजेंजरी अयुक पुंग निपान लाइगी थौरम हौबा अयुक पुंग मापन इसै हौबा पाउजेंजरी बिसिंग युमनाम ओंबी तनौबी लैमा सुरजित कुमार की लोइनबी लाइश्रम ओंबी इबेम लैमा सुरेश की लोइनबी मोइरांगथेम ओंबी ngौबी लैमा हेमन की लोइनबी ओक्सु निंगथेम चाखुल कम्युनिटी हॉल Admission open. Manipur की मपानदा चत्रबसु यारबा बेस्ट क्वालिटी एजुकेशन का लोइनना सरस्वती इंस्टीट्यूट ऑफ मैनेजमेंट एंड पैरामेडिकल साइंस पांगई मणिपुर यूनिवर्सिटी दा एफिलिएटेड तौबा इंडियन नर्सिंग काउंसिल अमदी फार्मेसी काउंसिल ऑफ इंडिया ना रिकॉग्नाइज तौरबा कॉलेज असिदा चलिबा एकेडमिक सेक्शन असिगी अकक्नबा सीट मसिंग की एडमिशन होजरे कोर्सिंग अदुदी बीएससी नर्सिंग डिप्लोमा इन फार्मेसी बैचलर ऑफ फार्मेसी बीएससी फोरेंसिक साइंस बीएससी रेडियोलॉजी एंड इमेजिंग टेक्नोलॉजी बीएससी आरआईटी बीएससी मेडिकल लैबोरेटरी टेक्नोलॉजी BSc MLT amadi BSc Operation Theatre Technology Operation BSc OTT हाइरिबा कोर्सिंग असिगी स्कॉलरशिप की खुदोंग साबसु फंगबिगनी amadi meritorious students सिंगी ओइबा तोंगान बा खुदोंग साबा मयाम अमा लेगनी अकुप मरोग दमा 9856575163 कॉलेज एड्रेस पांगई ऑपोजिट MPTC दा लेंगबिरक्तुना ngasimak खुदोंग साबा सिलो ब्रेक की मतुंगदा मयामबु तराम नोक्चरी मखाताबा पाउसिंग पिजरे हौकिबा मे अहुमदगी खंगौदना थोकलिबा कांगलुप अनिगी इरांग असिना मरम ओइरगा मियोय कयागी पुनसिदा तंगदो लेतादना लेरिबा अमदे इरांग असिना मरम ओइरगा असोक अपनसी अना एक यावरक्लिबा कया असिबो ईश्वरगी मफमदा थौनीदुना ngakpi senbinabagi damak ngase क्वाकैथल कोंजंग लेकाइदा लेबा इबुदौ ख्वाइ लाकपदा लमदमदुगी मियामना हैलै कत्तुना थौनीजबगी थौरम अमा पांगथोखरे ईश्वरदा थौनीजबगी थौरम अदुदा सरुक यारदुना एल बसंजित ना हाय हौजेक थोकलिबा इरांग असिगा मरी लेनना इबुदौ इबेंदौगी मफमदा लमदम असिदा लेरिबा प्रजा मियामगी तेक्ता काइदबा इरांग थोकलिबा मफम कयादा लांथेंगनबा चटखिबा इरेचा कयाबु थौना पिबिदुना थौना फना असोक अपन याउदनबा अमदी इरेबा किदमक थवाइना पोंथा पिख्रबा अथौबा सिंगी थवाइना लाइरम लेंदा इंगना चिकना संतोष ओइना लेरुनबगिदमक ngasiगी थौनी थौरमसी लेकाई मियामगा पुन्ना पांगथोकपनि हाइखे Committee of Forward Club Apunba Mairapai Bilop Thongzo Amadi Khwairamban Ima Kaital Joint Coordinating Committee for Peace ki Ima Ibel Singa Delhi da Leiba Manipuri Scholars Tongan ba Profession da Leiba Manipuri Singa Punna Hojik Tathariba Landfam da Leikidraba Singi Mapam da Haikat Leikat Tamkre Ngarang Delhi da Pangthokiba Thoramadu da Supreme Court ki Advocate Ngangom Junior Amadi Atai Masak Naiba Mioy Kayasu Sarukya ke Leikidraba Singi Thawai Mirel na Mapugi Leikonda Ingna Chikna Leirunabasu Thauni ke Leisu katlaba matungda punna wari watai sanabagi thoram amaso pangthokhe Manipur ge hojik oiriba phibam asigi matangda Manipur da santi puraknaba loinena narco terrorism ge thawong chathariba sibu yaningdaba phongdoktuna indoor da leiriba maitai singna peace rally ama pangthokre rally aduda Tongan ba warol iba placard kaya sizinabata natana kholau kaya sulauke jangsen kiba khongjang asigi matangda indoor da leibi arunana phongdo kiba wafam हुई है एक तो कॉफी प्लांटेशन डिफॉरेस्टेशन और अभी हमारे प्रधानमंत्री मोदी जी अमेरिका जा रहे हैं किस विषय में जा रहे हैं वो एनवायरनमेंट से लेके और हमारे ही देश में मणिपुर में डिफॉरेस्टेशन होने के कारण क्लाइमेट चेंजेस इतना ज्यादा बढ़ गए हैं उसको छोड़ के वो अमेरिका जा रहे हैं आपके क्षेत्र में जो विवाद हो रहा है और दूसरी बात मूल जड़ ये है कि कॉफी प्लांटेशन डिफॉरेस्टेशन और जो बाहर से आए हुए मणिपुर में सेटल हो रहे हैं इलीगल तरीके से वो लोग रह रहे हैं और वही लोग क्या माना जाए जो दंगे हो रहे हैं और वही लोग आज मणिपुर में अपना जमीन कब्जा करने के लिए हमसे अपना जमीन छीनना मांग रहे हैं और वही लोग अपनी ही मणिपुर में अलग से राज्य बनाने के लिए वो लोग अलग से CM यानी कि सेपरेट गवर्नमेंट मांग कर रहे हैं तो यही मुद्दा है हम लोगों की
और हम मैतेई कम्युनिटी में बिलोंग करते हैं. We are the owner of the land and we don't hate any communities who are settled there. We love each and every community who settled there. We are the owner, so we don't hate any communities. Bangalore su Manipuri Meitei Association Bangalore nasinduna peace protest pangthoki. Amaromda international ki mafam kayadasu Manipur da kuki terrorist singna chathariba thawong bo yaning da fongdokpa amade Manipur da santi purakna pandam da poster campaign chathakre maruoina German da ladiba Meitei Singh UAE da ladiba Meitei Singh UK gi Northern Ireland da ladiba Meitei Singh amade atai India gi wangma da ladiba Meitei Singh na campaign adu chathaki. Hosik thokliba irang asina maram oiduna lamdam masida awaba tarba singda mating pikre Sakyal Industries Estate ladiba Romi Beck Industries amade All Manipur Footwear Development Association ani punduna mafam kayadagi lanjelaktuna ladiba mafam kayadang asidagi hauduna nimit nini gi oiba khomchata akampata ladiba Idol College Tangzeng Kunau Fayeng Chairel Kurkul Kumbi Tera Khongsangbi amade Bukhau Terapurda mateng pangke Mafam aduda school uniform lising ama, school bag lising ama amadi raincoat lising ama su mateng pangke. Poche yentokiba aduda Romi Beck Industries ki proprietor Kumbong Mayum Dhanachandrana Fongdorakibada Hazek thokliba irang asigi yengduna paisa tanbagi lammasidagi Thaidok charaga relief camp sing da leriba awaba taraba mayum makai leitraba angang sing asina school uniform setuna manak nakpada leriba school sing da Karaba matamda makoigi wakalon asi khara makai di safagadra khanduna mateng asi tawjabani haike. Hujik thoiba irang sida haidi amaga thajana dabdagi thoiba irang sida awaba tarba mayum makai leitraba sing kemta lakuna leiba sing sida kemta leiba haidi volunteer sing sina mokoi lairik tamhaningbagi wakalon lamada mokoi je bag nung leitre khara lauge laigi kotke na lai lakpadu daina masidi mayamgi leibaki achouba irang amanina masi akoina masida paisa tanbai wakhandu thadok jaraga akoina angamba ahanba oina kanoda bag chamaga humpu pangjagre adui matung dabada atei kem leiba myam singa so bag khara hana pigi banina khara pibi waina paw lakpadagi akoina masi continue oina hana chamaga humpu ma pigare hojik 1000 piece ama bag oina 1000 piece raincoat ta lising ama adagi angangi school uniform kaigino da ina school uniform piri maram sidi angang sing sidi ngasai lakhrabanina ngasai aba kemta laik tamdana khotana lai sing do ngasai uniform setadi angang sing do ngasai akoi school kari bani ko haibagi fil ama lakna na baidamuta ina school uniform se lising ama adbaina ina angamba thakto unarapone adogi akogi all Manipur Footwear Development Association gi kanori magai degi so mokoina angamba training program mi kunmuki training program ama mokoina susille ELITETV News Channel asigi oina miyamna email gi khuthangda ipau thabirakpa matamda email address info@elitv.in da thabiraknaba khanganjari masidasnatana ELITETV da ipau faunabagi oina phone number 9402890982 da ipau faubiraknaba khanganjari miyamna so ELITETV gi YouTube channel Facebook page Instagram amadi Twitter da so follow tawbinaba khanganjari Loisilakpada maroiba pausing mupizari Delhi da ladiba ruling party ki Mihut Singh Prime Minister unaba fangkhidre Defense Minister Rajnath unaduna memorandum pisinkhre Chief Minister na Khundrak Pamdalaiba N Birahari College amadi Haingang da hangliba relief camp sing da chatuna hakteng na yengsinkhre India amadi India ki wangmada leidiba mafam singda Manipur da santi purakna ba khongjang changsingkhre amadi Imphal West East amasung Bishnupur District tangasi numidang wairang pung mga fauba curfew komthokli
Hojik faubagi oina ELITETV na sandokchaba Manipuri pau matang sa loisinjare mideng tabiribasingbu amuk kahana kuramjare.